Akasvani Imphal Ngangbam Nganthoi na pau pajari ahanbada maruoiba pau Mukhyamantri N Biren na hairi handak puthokiba kendragi budget saukhat thorangi lam kayada mityeng thamba mapung phaba budget ni Fisheries Mantri Sorok Haibam Rajan na hairi Raija sigi nga yokpada thawai yawba miyosing khangatuna scheme kayagi khudong saba phanghalagani Manipur da haukiba pung kunmari da COVID ki anoba case mapan thengnaki miyoi ama sikhi Pradhan Mantri na hairi Lebak asigi raija khudingmakta yamdrabada medical college amamam lingkhatnaba mahakna thorang tawri amasung lebak asida health worker lak 58,900 henbada COVID-19 gi vaccine kapkhre Lebak asina malem gi laichat oiriba COVID-19 gi mayokta punna amata oina lan thengnari lamdam sigi miyamna sakhangnaraba miyo kyana sulan phamasida mai paknabagi damak Akasvani Imphal gi ipau gi khuthangda mipum khudingmakna araiba thawong ahum face mask uppa amaga phut taruk lapna na leinaba mai mit amadi khutsa toina hamdoktuna tarutana na thamnaba appeal tawri Akasvani Imphal gi drama artist Thokchom Santina COVID-19 dagi ngakthoknaba miyamda appeal tawraduna hai mayambu Thokchom Santina khurumjari COVID-19 laichat asidagi ngakthoknaba khwaidagi pharaba pambaidi cheksinba haibasina oiri sarkarna laichat asi thingnaba honariba asigi mathakta aikhoi pumnamaknasu bhap taminaduna laichat asidagi ngakthoknanaba tangai phadaba niyom ahumkhak ngakna satminasi aikhoi khudimakna yumdagi mapan hek thorakpa matamda face mask soidana upsi sapon natraga hand wash sizinaduna khutsa chengna hamdopsi amasung mi amaga gi marekta phutaruki social distancing thamsi cheksinba haibasina isa aikhoi gi nuksiraba imung manung amadi miyambu laichat asidagi kanbangam gadawribani mayambu amuka hanak khurumjari Housing mapung oiba pau Mukhyamantri Nongthombam Biren Singh na hairi handak puthokiba kendagi budget asi chaukhat thorangi lam kayada mityeng sanglaba mapung phaba budget amani Imphal gi Palace Compound ngasi kendagi budget asigi matangda khananainaba intellectual meeta wangangbada Sri Biren na hai kendagi budget asi akhang hai kyana kupna khanaraba matungda puthorakhibani mangna hai budget asida railways yauna lambi thong amadi transportation gi lamda akanba mityeng sangba utli budget asi local vocal global gi asauba khongthang amani haina sumahangna makha takhi masiga mari lenana raija sigi oina kari karamba thorang paikhatpa yabage haibagi matangda su Mukhyamantri na akhang hai singi mot phongdoknaba haiki Sri Biren na hai budget asida naharol sing amadi shiksha gi lamda research na singba sathabagi matangda su mapung phana palli mangna hai atma nirbhar bharat ki makhada hojik leba sida anoba polam kya saduna haniramba polam kya hojik leba sina miramde yonba ngamlakle COVID-19 gi matangda Sri Biren na hai missing koti sam kuntra hena leba bharat lena asidagi sibagi sang asi atai lebak singa sangdamnabada ka hena namely masi Pradhan Mantri Narendra Modi gi lamjing makhada thorang kya paikhatpa amadi maki wakhalon kanna honau kanba yabak makhai kallu haiba adugi matungina thabak paikhatpadagini Manipur da hojik COVID positive oiba migi masing asi samadagi ihen hendre miyamna sarkar ga punna honaminabadagi phibam asi oirakpani madugi damak Mukhyamantri na miyambu thagatpa su phongdokhi Mukhyamantri na hai thabak puningthina tawrabadi kendradagi sel thadarakpagi awatpa leiroi Sri Biren na hai miyamgi matengdagi raija sida haukiba sahi ahum makhairom asida Santi mapung phana hanjinba ngamle miyamgi ngahaktang oirabasu pothapham lehenabagi damak amusement park kaya semgatpa honari haina sumahana makhatakhi Imphal sahar bu mapung phana yengba yanabagi damak Imphal gi langol da semgatliba Imphal view asi tha sigi kunmari da sanganaba tharang tawri raija sigi miyamgi thoidok hendokpa hi thoi singthoiba kaya adubu singtharaduna Mukhyamantri na raija sida lam kaya da lamjingba amasung hogdokpigadaba miyoi sing songthorakpa tangai phade haiki mangna hai implement fazana taw hai thabak bu tawraba fazana execute tawraba deliver tawraba funding gi awaba madu center de lekti sida yam kanna sigi budget sida mafam ahum mari da focus pi bada ngasigi atmane bharat sab reliant ki aduga ekhoi gi production shan sha puthokser be hinjana bi aduga aduna local vocal global sigi port achoba mapi adugi ekhoi gi youth sing researchers sing Aka haina emphasis pinanabagi education da researchers singida academician gida research to wanabagi platforms ba yam chawna hangaga pibani adagi health sector da adagi road communication gida
Fisheries Mantri Sorokhaibam Rajan Hairi Nga Yokpada Thawayawba Miyoising Tamak Khangatuna Scheme Singi Khudongchaba Pinaba Honoragani Imphal gi Kanglagi Nongsup Thangba Sanathongdangasi Valley Districts Fishermen Cooperative Federation Limited Manipur Sinduna Khangatlaba Ngami Singda Nga Masinjak Thabada Sizinanaba Hi Yenthokpagi Thoramda Mantri na hai Ngasi Yenthokliba Akoiba Hi Makhal asida Ngagi Masinjak kilogram Humbudra Phawba Haptuna Pukri amadi Pat Singda Ngagi Masinjak Thaba Yahangani Fiber na Saba Hi asina Hana Ugi Hi Sizinarambadagi Khudongchaba Yamna Hengani Mangna hai Karnataka da Saba Lupa Lising Tarataruk Lompiba Hi Makhal asi subsidize tawduna Mamal Hongna Fanghanaba Honaragani Mantri na hai Nga Yokpaga Mari Lainaba Tongan da scheme sing Hana Dise Khaktada Paikhatpadawna Tawramba amadi Sangalaiba Miyoi Khaktana scheme singi Kanaba Lawramba adugi mahutta Field da Hakthengna Satuna Nga Yokliba amadi Tasengna Nga Yokpa Pamba Miyoi Singda Sarkargi Sentang Sing Pinaba Honaragani Fisheries Vibhagki Makhada Laiba Nga Yok Farm Kaya Lanai Miyoi Singna Ain Kaina Lamkhopsiliba Sithingnanaba Athuba Matamda survey tawduna Darkar Laiba Thabak Sing Paikhatlagani Mangna hai Singi Lamda Paksana Nga Yokpa Yanabagi Damak Apikpa Lamda Nga Yokpagi Anova Technology Bioflow-ki training piba hauragani Tampaki Lamdadi Hanana Phase Ahumlak training piduna Paksana Nga Yokpa haukre Ngagi Pothok Marang Kaina Puthokduna Raija Sigi Selthumgi Pibam Phagathanaba Hotnabada Nga Yokliba Miyosingna Thamoi Sengna Thabak Tawnanaba Mantrina appeal tawkhi Survey ama tawthoga aikoi fishery gi leijaba lam singse aikoi taseng na thamani aduga loinana Manipur gi oiba indigenous nga macha aikoi gi pai pu hakta gi leiraba nga ngakra ngamu leiriba mayam sing aikoi variety mayam sing asijo koi kadnana ba koi fishery pamena honari aduga loinana aikoi gi leijariba aikoi gi lam sing ase Manipur gi nga yokpada thawa yawba masa gi lam leijadaba sing dudaida sahi ahum gi oiba aikoi lease tawnara kanda yamna apipa rate amada lepaga ha mayam sing ase ningthidana manghandana aikoi nga yoknanabagi damakta adugumba plan ama fisheries department aikoi semba hore Drug ki matangda nomagi oiba awareness program ama ngasi Thawbal Jilla gi Ningel community hall da pangthokre Ningel youth club na sindana pangthokhiba thoram aduda Thawbal Jilla gi SP Dr S Ibomsa Singna thoiba tithi oiki tabiriba pawase akasbani Imphal dagini Manipur da hauki bapung kun mari da COVID ke anoba case mapan thengna ki miyoi ama siki Raija gi Haksel Bibhag na ngasi numidang wairam thoki ba serol amada hai nauna positive oiki ba sing adugi manungda Churakanpur dagi manga Ukhul dagi ani Imphal East amasung Senapati dagi amamam yauri hairiba matam asigi manungda Imphal West Jilla dagi miyoi ama siki baga loinana COVID-19 positive oiba siki ba migi masing chahum humbudra sure Maragasida State Health Society gi mission director Dr M Samjai Singna thokpa serol amada COVID-19 ki vaccine suti nataba numit khudingmakta routine immunization ga loinana kapna ba khanghalli Loktak Pata Saktaraba lamsang pairakpa amadi lamdam sigi oiba usek sing tha sigi mapandagi masing thiba hauragani masigi motivation camp amanga sining thaukongi Mangol Nganbi College ta pangthokre Indian Bird Conservation Network Loktak Development Authority Environment amasung Climate Change Directorate amadi Raijagi Forest Vibhagna local organization Singapore na singkiba camp aduda akhang hai kya na usek masing thibagi mawong mataw amadi technique na singbagi matang da wangangki usek masing thibada yawgadaba miyoi singsu thoram aduda saruk yakhi Manipur gi itihas ka thanaba yadraba more gi khuzai lok turel asi tongan ba lup kya gi miyoi singna Manipur police ka khusam aduna singdokre turel baril asi Germany dagi lakpa lamkoi ba miyoi amana sunumit mangani leptana singdokpagi thabak sa tharakpani makata na sengbagi thabak sa thakigani haina sumhangna phongdokpaga loinana miyamna turel asida amarakai singlang thokpidana basu hairi Kuntrama Toy Suba State Thangta Championship ngasidagi Thangta Songlen Yumnam Hoidomda Raijagi Youth Affairs amasung Sports Vibhag ki Deputy Director T.S. Tomba Singna hawdokre Akasbani Imphal dagi pauta biri Pradhan Mantri Narendra Modi na hairi maramdam gi lolda tamjaba ngamnabagi damak leibak asidagi raija khudingmakta yamdrabada medical college amamam lingkhana bamhangna asa tauri Assamda raija dugi lambi gi infrastructure semgatuna lambi thonggi phibam phagarhan baga loinana sel thumgi lamda khongjel yangsin hannabagi pandamda raija dugi Sonitpur Jilla gi Dekia Julida Asom Mala program hawdoklaba tungda wangang bada Pradhan Mantri na hai Assamda ana lahingi lamda phibam phagarhan nabagi damak medical college ani lingkhalagani Raijadu da handak ta saukhat thawangi project sing paikhat khiba singi makhada Pradhan Mantri na hai awang nongpuk lamda masi saukhat pagi lamda khongjel yang na manglum da sangsilli amasung Assam su masida singthaningai oiba thodang lawri Pradhan Mantri na hai lebak sin na hek ning tamlakpadagi na
2013 फाउबदा आसामदा मेडिकल कॉलेज 3 खक्तमक लेरमी अदुबु हौखिबा सही 5 असिदा आसामदा अनौबा मेडिकल कॉलेज 3 अमगसु सारे श्री मोदी ना हाई चाबगान थबक तौरिबा मियोइसिंगी याइफनबगीदमक केंद्रगी बजेट लुपा कोटी 1,000 हापले मांगना हाई आसामदा अनौबा मेडिकल कॉलेज सिंग लिंखैकदौरिबा सिना सही खुदिंगी ओइना MBBS डॉक्टर 1,700 पुथोकलगनी मांगना हाई आसाबक हौरबदी अवांग नोंपोक लमदमगी मियोइसिंगी पुंसीदा अवनबा पुरकपा ngamgani amasung गुवाहाटी असी अनौबा हक्सेलगी खुदोंचाबा कया फंगबा हब अमा ओइरगनी श्री मोदी ना हाई कोविड-19 थेंगनाबा अमदी मसिगी वैक्सीन कापगी लमदा भारतना लौरिबा थौदांगबु मालेमगी लेबाक कयाना थागतपा फोंदोकनारखली प्रधानमंत्री ना राज्य दुगी अना लायंगी लमदा चाखोदहनबगी दमक विश्वनाथ अमसुंग सराइदियोदा लुपा कोटी 1,100 हेना संगदबा मेडिकल कॉलेज अमसुंग हॉस्पिटल सिंगी जात्रा सुंहनखी हॉस्पिटल अमममदा फमुंग 500 लेबगा लोइनाना MBBS की सीट 100 लेगनी नोंगचु बंगलागी मेदिनीपुर जिला की पूर्वादा लेबा हल्दियादा सुंगसी प्रधानमंत्री ना थाव गैस अमसुंग लंबी थोंगी मरुओइबा इंफ्रास्ट्रक्चर प्रोजेक्ट यागी सु जात्रा हुनखी आसाम अमसुंग नोंगचु बंगलागी चाबगान सिंगदा थबक तौरिबा मियोइसिंगी याइफनबगी दमक केंद्रगी बजेटता मथंग सेनबा सहीगी ओइना लुपा कोटी 1,000 की सेनफम हापली सेनफम सिंग असि राज्य सिंग असि की चाबगान सिंगदा थबक तौरिबा मियोइसिंग मरुओइना नुपी अमसुंग अंगांग सिंगी याइफथरांगी थबकता सिजनगनी आकाशवाणी पाउमिना हाई अपुनबा मिसिंगी चादा 35 हेना चाबगान सिंगा मरी लेनाबा मफमदा थबक तौरिबा आसामगी मियामना केंद्रगी थवंग असिबु थागतपगा लोइनाना तरामना ओकली इंडियन टी एसोसिएशन हाई सेनफम असि युमकई छाबा महिमसिंग तंबा सैनिटेशन अमदी अनालायंगी खुदोंचाबा सिंग याउना अतै हिरम सिंगा मरी लेनाबा याइफथरांगी स्कीम सिंगदा थादगनी लेबाक सिदा हौजिक फाउबदा मांगजिल थारिबा हेल्थ वर्कर लाख 53,900 हेनबदा कोविड-19 की वैक्सीन कापख्रे हक्सेल अमसुंग याइफयुंबल मंत्रालयना हाई हौखिबा पुंग 14 मियोय लाख 3,59,939 दा वैक्सीन कापखी मरगसिदा हौखिबा पुंग 14 दा भारत कोविड के अनाबा 13,995 हेना नाबा फखिबगा लोइनाना लैना असिदगी नाबा फरकपगी सांग चादा 93.15 यौरे मंत्रालयना हाई मसिगा लोइनाना लैना असिदगी नाबा फखिबा मिगी मसिंग कोटी 1,05,000 हेनख्रे लेबासिदा हौजिक कोविड की एक्टिव केस लाख 1,9,963 लेरी मसी अपुनबा पॉजिटिव केस की चादा 1.38 खक्तनी हौखिबा पुंग 14 कोविड की अनौबा केस 1,12 सुबना 58 थेंगनखिबगा लोइनाना अपुनबा पॉजिटिव केस की मसिंग कोटी 1,09,000 हेले मंत्रालयना हाई हौखिबा पुंग 14 मियोय 59 सिखिबगा लोइनाना लेबासिदा कोविड-19 दगी सिखिबा मिगी मसिंग लाख 1,53 हेले राष्ट्रपति रामनाथ कोविंद हाइरी कोविड-19 लाइचत मनुंग असिदा डॉक्टर सिंह अमसुंग पैरामेडिक सिंगना मखोय मसागी खुदोंथिबा कया नाचुंगदना मथौ निंथिना पांगथोकपासिदा लेबासिना साउथोकसबा पोई कर्नाटक की बेंगलुरु दंगसी राजीव गांधी यूनिवर्सिटी ऑफ हेल्थ साइंसेस के सही की कन्वोकेशन दा वांगांगबदा राष्ट्रपति ना हाई कोविड-19 ना मालेम सिनबा थोंगबदा अमुक्ता ओइखिजिबा मओंगदा अवाबा मदि खुदोंचादबा कया मायोकना हल्ले लेबासिगी होनबा कनबा थवंगना लाइचत असिदगी मसिंग थिंगमद्रबा पुंसी कया कनबा ngamle वैज्ञानिक सिंह होनबा कनबा दुबु थागतपा फोंदोकलदुना राष्ट्रपति ना हाई मखोयगी होनजमन्ना लाइचत असिगी सिंगनरपा कयाबु मपुंग फाना मायोकनबा ngamli मांगना हाई रेकॉर्ड ओइरबा मतंगी मनुंगदा लैना असिगी वैक्सीन कया पुथोकले राष्ट्रपति ना हाई लाइचत असिना मालेमदा अतोपा मियोयसिंगना खुदोंथिबा नंगलबदी एखोयना इसाबुसु कनजबा ngamloi हाइबा परा अमा तंबिरे लोइसिलकपदा कोविड-19 दगी ngakthognaba फेस मास्क उपा फुट 3 लापनाना लेबा खुसा अमदि माइ मिटर तनाना थंबा हाइबा संबा थवंग अहुम सिंगांगना सत्पिनबा अमुक हना निंगसिंगजरी अरोइबदा मरोइबा पाव अमुक हना मुख्यमंत्री एन बीरेन हाइरी हंदक पुथोखिबा केंद्रगी बजेट चौखा थौरांगी लम कयादा मित्येंग थंबा मपुंग फाबा बजेटनी फिशरीज मंत्री सोरोखाइबम राजेन हाइरी राज्य सिगी nga yokpada thawai yawba miyoising khangatuna स्कीम कयागी खुदोंचाबा फंगहल मणिपुर दा हौखिबा पुंग 14 कोविड की अनौबा केस 9 थेंगनखी मियोय अमा सिखी प्रधानमंत्री ना हाइरी लेबाक सिगी राज्य खुदिंगमक्ता यामद्रबदा मेडिकल कॉलेज अममम लिंखनबा महाकना थौरांग तौरी अमसुंग लेबाक सिदा हेल्थ वर्कर लाख 53,995 हेनबदा कोविड-19 की वैक्सीन कापख्रे पाउ लोइजरे।